Manipur gising amasung Kangpokpi mafamsingda security force na area domination amadi thibahumgi thabak laptum chathari Tengnoupal district ki machi PS ki manung chana leiba samukomda security force na thibahumgi thabak chathabada 12 bore single barrel locanmet ama muzzle loaded rifle ama improvised long range mortar locanmet ani kg kuntra tare muglumba improvised explosive device tara magazine yauba 9mm pistol locanmet ani 7.62 mm SLR marumanga, 7.62 mm AK marumanga, 7.62 mm rim mat, .3 Knot 3 rifle marutara, 5.56 mm insas marutara matoi, 9 mm pistol marumanga, 36 hand grenade taruk, electric detonator tara, 12 bore cartouche marumanga, handset ama amadi lion charger ama phakapangam lehairi. Amaromda security force na Kangpokpi district ke cycle police station ke manung chana leiba pulaizang khulda tharamba popi pambising Yanthatkhre popi pambising adu lam ekar kuntra romda tharambani hairi